ꯐꯅ ꯑꯣꯏꯈꯤꯕꯁꯨ ꯌꯥꯎꯋꯦ ꯇꯧꯕꯩ ꯃꯍꯨꯠꯇ ꯃꯥꯒꯤ ꯐꯖꯅ ꯅꯪ ꯉꯁꯥꯏꯗꯣ ꯐꯖꯅ ꯅꯨꯡꯁꯤꯅ ꯅꯅꯥꯎ ꯅꯠꯇ꯭ꯔꯒ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕ ꯏꯆꯦꯅ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯌꯥꯅꯤꯡꯗꯦ ꯃꯇꯨꯡꯗ ꯍꯥꯏꯅ ꯇꯧꯕꯤꯒꯅꯨ ꯂꯩꯕꯥꯛ ꯃꯆꯥ ꯈꯔ ꯇꯥꯕ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯍꯣꯏ ꯃꯇꯝꯗꯅꯦ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯍꯟꯅ ꯑꯗꯨꯒꯤꯁꯨ ꯌꯦꯡꯉꯒ ꯃꯊꯛꯇꯅꯦ ꯆꯤꯟꯊꯤꯔꯛꯑꯣꯏꯕ ꯐꯨꯕꯒꯤ ꯃꯍꯨꯠꯇꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯜꯂꯝꯃꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯥꯜꯂꯝꯃꯦ ꯈꯜꯂꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯂꯩ ꯑꯗꯨꯗ ꯁꯤꯟꯅꯕ ꯑꯣꯏꯅ ꯄꯨꯕꯒꯤ ꯃꯊꯧ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯌꯥꯗꯦ ꯐꯨꯕ ꯈꯨꯠ ꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯁꯨꯡꯌꯥ ꯅꯨꯄꯥ ꯌꯥꯗꯦ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯃꯁꯦꯟ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯃꯁꯦꯟ ꯈꯨꯠ ꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯇ꯭ꯔꯥꯟꯁ ꯑꯣꯏꯒꯦꯔꯥ ꯂꯣꯁꯦ ꯒꯦ ꯂꯣꯁ ꯃꯐꯝ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯒꯤ ꯈꯦꯠꯅꯩ ꯌꯥꯗꯦ ꯑꯝꯇ ꯈꯨꯠꯇ ꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯅꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯏꯚꯟ ꯃꯣꯏꯅ ꯂꯥꯜꯂꯝꯃꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯀꯥꯏꯅ ꯍꯣꯏ ꯕꯥ ꯁꯣꯁꯥꯏꯇꯤ ꯀꯥꯏꯗꯕ ꯗꯥꯕꯨ ꯆꯨꯝꯃꯦꯕ ꯃꯔꯤ ꯃꯤꯑꯣꯏꯕ ꯂꯩꯅꯕ ꯑꯃꯠꯇꯅ ꯂꯣꯅ ꯅꯨꯄꯥ ꯂꯩꯔꯤꯁꯦ ꯏꯆꯦꯠ ꯑꯃꯗ ꯑꯗꯨꯗ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯤꯟꯅꯒꯗꯕꯅꯤ ꯀꯩꯅꯣ ꯃꯣꯏꯅ ꯍꯦꯛꯇ ꯃꯣꯏꯅ ꯄꯥꯏꯔꯕ ꯂꯣꯁꯤꯕꯣ ꯃꯣꯏ ꯈꯔꯅ ꯑꯗꯨꯗꯒꯤ ꯃꯦꯟ ꯍꯣꯏ ꯍꯥꯏꯒꯦ ꯕꯥ ꯑꯃꯨꯛꯇꯪꯒ ꯗꯥꯕꯨ ꯍꯥꯏꯒꯦ ꯑꯗꯒꯤ ꯆꯨꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯔꯤꯁꯤꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯃꯈꯥ ꯇꯥꯕ ꯌꯥꯎꯔꯤꯕ ꯌꯦꯡꯉꯤꯕꯁꯤꯅ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯀꯩꯅꯣꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯗꯤ ꯏꯁꯥꯅ ꯂꯣꯠꯁꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯇꯩ ꯅꯨꯄꯤ ꯅꯨꯄꯥꯗꯗꯤ ꯐꯔꯦ ꯂꯣꯠꯁꯨ ꯂꯣꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯠꯁꯜꯂꯦꯕ ꯉꯁꯤꯒꯤꯁꯤꯁꯨ ꯏꯚꯟ ꯂꯣꯠꯁꯟꯕꯩꯅꯦ ꯑꯩꯈꯣꯏ ꯀꯅꯥ ꯈꯪꯗꯦ ꯑꯗꯨ ꯂꯣꯠꯁꯜꯂꯕꯅꯤꯅ ꯄꯣꯠꯇꯣ ꯐꯥꯏꯠ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯝꯁꯤꯜꯂ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯨꯡꯗꯁꯨ ꯃꯣꯏꯗꯤ ꯐꯨꯕ ꯌꯥꯕꯅꯤ ꯃꯣꯏꯗꯤ ꯐꯨꯗꯠꯂꯨ ꯎꯔꯤꯉꯩꯗ ꯁꯦ ꯍꯥꯏ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯇꯧꯗꯅꯕ ꯃꯥꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯇꯧꯗꯅꯕ ꯁꯨꯝ ꯆꯠꯅꯕꯤꯅꯤ ꯂꯣꯠꯁꯤꯟꯈꯤ ꯀꯩꯅꯣ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯝꯃ ꯂꯩꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯂꯣꯠꯄꯤꯒꯅꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯑꯅꯤ ꯑꯍꯨꯝꯅ ꯍꯤꯡꯕ ꯅꯠꯇꯦꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯟꯅꯔꯒ ꯏꯊꯛ ꯊꯣꯡꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯏꯊꯛ ꯊꯣꯡꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯃꯥꯅꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒꯤꯗꯣ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯤꯈꯣꯏꯗꯤ ꯂꯣꯠꯁꯟꯕꯤꯒꯅꯣꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨ ꯉꯁꯤꯗꯤ ꯅꯣꯏ ꯂꯣꯠꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯊꯣꯛꯀꯅꯤꯕ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯂꯣꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤ ꯇꯥꯔꯁꯨ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯅ ꯄꯨꯟꯁꯤ ꯆꯥꯝꯃ ꯑꯗꯒꯤ ꯊꯧꯗꯣꯛ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯀꯜꯍꯧꯕꯅ ꯐꯠꯇ꯭ꯔꯥ ꯏꯁꯥꯅ ꯂꯣꯠꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯤ ꯍꯥꯠꯂꯨꯕ ꯃꯔꯗꯔ ꯇꯧꯔꯨꯕ ꯅꯪ ꯖꯦꯜ ꯆꯪꯒꯗꯕ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯁꯤꯅ ꯐꯥꯏꯠ ꯑꯗꯨꯗꯒꯤ ꯇꯧꯍꯧꯔꯒ ꯀꯦꯞꯁꯟꯗ ꯃꯇꯨꯡꯗ ꯀꯦꯞꯁꯟꯗ ꯌꯥꯗꯦ ꯖꯥꯠ ꯖꯥꯠ ꯄꯨꯂꯤꯁ ꯀꯧꯔꯒ ꯑꯥꯏꯟꯒꯤ ꯀꯦꯞꯁꯟꯗ ꯃꯇꯨꯡ ꯖꯥꯠ ꯏꯟꯅ ꯖꯥꯠ ꯍꯥꯏꯔꯦ ꯀꯥꯔ ꯀꯩꯅꯣꯗ ꯀꯔꯤ ꯇꯦꯟꯇꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯀꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯕꯨ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇꯨꯗꯩꯗ ꯃꯣꯏꯗꯤ ꯇꯧꯗꯕ꯭ꯔꯥꯕ ꯏꯆꯝ ꯆꯝꯅ ꯀꯩꯅꯣ ꯆꯞꯁꯦ ꯃꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯒ ꯃꯤꯁꯦ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇ꯭ꯔꯣꯜ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯗꯣ ꯇ꯭ꯔꯣꯜ ꯍꯣꯏ ꯇꯧꯕꯗ ꯃꯣꯏꯅ ꯐꯥꯏꯠ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯄꯨꯂꯤꯁ ꯇꯧꯔꯒ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯔꯒ ꯀꯧꯈꯠꯂꯒ ꯃꯔꯝꯗꯤ ꯌꯥꯗꯦꯕ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯌꯨꯝꯗꯒꯤ ꯂꯧꯈꯠꯍꯜꯂꯒ ꯄꯨꯂꯤꯁ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯀꯤꯔꯣꯏꯗꯣꯏꯅꯣ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯗ ꯍꯥꯏꯗꯣꯏꯕ ꯉꯔꯥꯡ ꯇ꯭ꯔꯥꯟꯁ ꯄꯨꯔꯨꯕ ꯃꯣꯏ ꯑꯃꯅꯤꯗꯣ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯤꯡꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯠꯇꯣ ꯃꯁꯥꯅ ꯃꯣꯏꯅ ꯁꯨꯡ ꯋꯤꯜ ꯌꯥꯗꯦ ꯂꯩꯖꯔꯒ ꯄꯨꯂꯤꯁꯅ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯐꯥꯕꯅꯤ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗ ꯚꯤꯛꯇꯤꯝ ꯑꯣꯏꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯑꯩꯅ ꯃꯥꯅꯤꯗ ꯈꯪꯕ ꯅꯠꯇꯦ ꯃꯣꯏ ꯑꯩꯉꯣꯟꯗ ꯀꯥꯏꯗ ꯊꯣꯛꯑꯝꯃꯣꯕ ꯊꯣꯛꯎꯕꯅꯣ ꯃꯥꯒꯤ ꯊꯧꯗꯣꯛꯅ ꯈꯪꯗꯦ ꯍꯧꯅꯕꯤ ꯑꯩꯈꯣꯏꯗꯤ ꯊꯧꯑꯣꯡ ꯖꯁ ꯇꯧꯗꯅ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯨꯒꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯕ ꯑꯩ ꯁꯤꯕꯅꯤ ꯈꯪꯗꯦ ꯑꯃꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔ ꯃꯌꯥꯝ ꯉꯛꯇꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯍꯥꯏꯕꯗꯤꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯍꯣꯏ ꯅꯠꯇꯦꯕ ꯍꯣꯏ ꯑꯦꯕ꯭ꯌꯨꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯨꯄꯥꯅ ꯑꯗꯨꯗꯣ ꯑꯗꯒꯤ ꯂꯣꯁꯦ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯤꯑꯣꯏꯕ ꯇꯣꯛꯈ꯭ꯔꯣ ꯍꯨꯏ ꯉꯥ ꯁꯥ ꯉꯥꯗꯕ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯐꯨꯕ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯂꯝ ꯂꯝꯒꯤ ꯂꯣ ꯈꯦꯠꯅꯕꯅꯤ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯦꯔꯦꯖ ꯑꯦꯛꯁꯤꯁꯨ ꯈꯦꯠꯅꯩꯌꯦꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤ ꯈꯥꯏꯕ ꯋꯥꯅꯦꯕ ꯃꯨꯁꯂꯤꯝꯒ ꯍꯤꯟꯗꯨꯒ ꯃꯦꯔꯦꯖ ꯂꯣ ꯑꯦꯛꯁꯨ ꯈꯦꯠꯅꯩꯌꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯒ ꯇ꯭ꯔꯥꯏꯕꯀ ꯑꯗꯨꯝ ꯈꯦꯠꯅꯩꯕ ꯀꯃꯟ ꯑꯣꯏꯅꯗꯤ ꯃꯥꯟꯅꯕ ꯃꯅꯨꯡꯗ ꯂꯣꯏ ꯈꯦꯠꯅꯩ ꯃꯆꯥ ꯃꯆꯥ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯨꯕꯁꯤ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯣꯜꯂꯛꯑꯕꯅꯦꯕ ꯑꯗꯣ ꯐꯨꯕ ꯌꯥꯗꯦꯕ ꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯐꯨꯕ ꯌꯥꯗꯦꯕ ꯊꯦꯡꯕ ꯌꯥꯗꯦꯕ ꯏꯚꯟ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯁꯦꯝꯕ ꯃꯇꯝ ꯊꯦꯡꯕꯗꯕ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯗꯕꯤꯗ ꯊꯦꯡꯅꯤꯡꯗꯕ ꯖꯒꯥ ꯊꯦꯡꯕ ꯃꯇꯝꯁꯤ ꯑꯦꯕ꯭ꯌꯨꯁ ꯀꯧꯋꯦꯕ ꯑꯦꯁꯣꯜ ꯀꯧꯋꯦꯕ ꯅꯨꯄꯥꯅ ꯐꯨꯒꯦꯔꯥ ꯐꯨꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯩꯅꯗꯕ ꯖꯒꯥ ꯊꯦꯡꯕ ꯃꯇꯝꯁꯦ ꯑꯦꯁꯣꯜ ꯀꯧꯋꯦꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯒꯦꯟꯁꯇ ꯐꯥꯏꯠ ꯇꯧꯒꯗꯕ ꯃꯍꯨꯠꯇ ꯀꯩ ꯍꯥꯏꯅꯤ ꯀꯤꯔꯒ ꯂꯣꯠꯂ ꯂꯩꯇꯥꯔꯗꯤ ꯃꯣꯏꯗꯤ ꯌꯥꯕꯅꯤ ꯌꯨ ꯉꯥꯎꯕ ꯉꯁꯤ ꯂꯩꯀꯥꯏ ꯑꯃꯅꯤ ꯃꯔꯝꯗꯣ ꯂꯣꯠꯅꯤ ꯂꯩꯕꯨꯡ ꯌꯥꯔꯦ ꯐꯝꯃ ꯌꯦꯠꯁꯜꯂꯒ ꯃꯔꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗ ꯃꯣꯏ ꯉꯁꯥꯏ ꯂꯩꯀꯥꯏ ꯐꯥꯎ ꯈꯨꯠ ꯊꯥꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯥꯟꯅꯩꯁꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯀꯅꯥꯅꯁꯨ ꯈꯨꯝꯃꯛꯏꯁꯤꯅ ꯑꯃꯨꯛ ꯃꯔꯝꯁꯦ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏ ꯑꯧ ꯃꯔꯝꯁꯨ ꯑꯗꯨꯅꯦꯕ ꯇꯁꯦꯡꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯁꯄꯣꯁ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯈꯨꯠ ꯊꯥꯕꯗꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯎꯕꯩ ꯍꯥꯏꯒꯦꯕ ꯅꯨꯡꯉꯥꯏꯇꯦ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯔꯝꯅꯤꯅꯦ ꯑꯗꯒꯤ ꯍꯌꯦꯡ ꯅꯣꯏ ꯊꯕꯛ ꯆꯠꯂꯨꯔꯦ ꯃꯦꯀꯞꯀꯨꯝꯕ ꯆꯠꯂꯨꯔꯦ ꯈꯜꯂꯣꯅꯦ ꯂꯝ ꯑꯃ ꯂꯩꯔꯝꯕ ꯂꯝꯕꯤ ꯑꯃ ꯐꯥꯎꯖꯜꯂ ꯊꯧꯖꯜꯂꯛꯑꯦ ꯈꯜꯂꯣꯅꯦ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯂꯩꯇꯕ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯩꯕꯨꯡ ꯐꯝꯕ ꯑꯃꯅꯤ ꯐꯨꯖꯜꯂꯒ ꯏꯁꯇꯦꯇꯁꯇ ꯑꯣꯛꯇꯕꯒꯤ ꯐꯥꯔꯗꯤ ꯇꯧꯔꯛꯑꯗꯤ ꯑꯗꯨ ꯃꯤꯅ ꯑꯗꯨꯁꯨ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯝ
ꯑꯗꯨꯅ ꯌꯥꯗꯦꯕ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜꯗꯅ ꯇꯧ ꯃꯥꯅꯤ ꯑꯗꯨ ꯌꯥꯎꯁꯪꯁꯦ ꯃꯌꯥꯡꯒꯤꯗꯩ ꯃꯇꯧ ꯇꯝꯕꯅꯤ ꯃꯌꯥꯡꯒꯤꯗꯤ ꯅꯣꯡꯃ ꯈꯛ ꯇꯧꯏ ꯑꯩꯈꯣꯏ ꯍꯣꯏ ꯃꯩꯇꯩꯒꯤꯅ ꯅꯨꯃꯤꯠ ꯀꯩꯅꯣ ꯃꯉꯥꯅꯤ ꯌꯥꯎꯁꯪ ꯅꯨꯡꯁꯪ ꯁꯤꯒꯤ ꯂꯣꯏ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯁꯦꯟꯗꯤ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯛꯊꯠꯂꯨꯅꯣ ꯑꯗꯨꯝ ꯊꯝꯃꯣꯕꯀꯣ ꯊꯝꯃꯣꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯝ ꯃꯤꯁꯦ ꯇꯝ ꯉꯝꯗꯦꯗꯅ ꯁꯤꯗꯒꯤ ꯃꯇꯦꯛ ꯃꯣꯏ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯚꯥꯏꯔꯦꯜꯒ ꯆꯠꯍꯜꯂꯛꯄ ꯌꯥꯏꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯄꯥꯠ ꯈꯟꯕ ꯌꯥꯝ ꯍꯩꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯀꯛꯀꯨꯝꯁꯦ ꯁꯤꯒꯤ ꯃꯥꯅꯤ ꯚꯤꯗꯤꯑꯣꯁꯦ ꯀꯛꯑꯣꯏꯒꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤ ꯄꯣꯠꯁꯦ ꯃꯤ ꯑꯃꯒꯤ ꯁꯣꯏꯅꯕ ꯃꯔꯝ ꯀꯩꯅꯣ ꯇꯧ ꯈꯪꯗ꯭ꯔꯒ ꯀꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯗꯤꯁꯀꯁ ꯇꯧꯔꯤꯅꯣ ꯍꯥꯏꯌꯦ ꯃꯥ ꯌꯥꯎ ꯆꯥꯠꯂꯣ ꯐꯨꯔꯨꯕꯗꯨꯕ ꯌꯥꯎꯔꯝꯒꯅꯤ ꯅꯠꯇꯤꯌꯦ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯅꯪ ꯌꯥꯝ ꯊꯤꯅ ꯚꯥꯞ ꯇꯥꯃꯟꯗ꯭ꯔꯦ ꯃꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯨꯕꯗꯣ ꯌꯥꯅꯤ ꯃꯇꯥꯒꯨꯝ ꯎꯔ ꯐꯨꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯐꯨꯗꯅꯕꯅꯅꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯦ ꯅꯪꯒꯤ ꯃꯔꯝ ꯃꯇꯥꯗꯨꯗꯤ ꯅꯪꯁꯨ ꯊꯤꯒꯠꯂꯑꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯉꯤ ꯑꯗꯨꯏ ꯃꯔꯝꯗꯣ ꯈꯪꯉꯀꯥꯟꯗꯁꯨ ꯑꯃ ꯊꯣꯛꯄ ꯂꯥꯛꯀꯅꯤꯕ ꯕꯠ ꯎꯔꯦ ꯌꯥꯅꯤ ꯃꯤꯁꯦ ꯌꯥꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯅꯪꯗꯨ ꯊꯦꯡꯅꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅ ꯕꯣꯝ ꯍꯦꯛꯇ ꯐꯨꯖꯟꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯏ ꯄꯣꯠꯇꯣ ꯇꯧꯒꯅꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯃꯥꯟꯕꯤꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯃꯗ ꯅꯣꯏꯅ ꯐꯨꯕꯗ ꯀꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯅ ꯍꯦꯛꯇ ꯌꯥꯏꯅ ꯄꯪꯐꯨꯗ ꯐꯨꯕ꯭ꯔꯥ ꯑꯗꯨꯏ ꯄꯣꯠꯇꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯗꯤꯁꯀꯁꯟꯅꯦ ꯃꯣꯏꯒꯤ ꯃꯔꯝ ꯊꯤꯒꯠꯄꯒꯤ ꯗꯤꯁꯀꯁꯟ ꯅꯠꯇꯦ ꯑꯗꯨꯒꯤ ꯗꯤꯁꯀꯁꯟꯗꯨꯗꯤ ꯑꯩꯈꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯔꯛꯀꯦ ꯆꯥꯗ꯭ꯔꯒꯅ ꯇꯧꯔꯛꯑꯣꯏꯒꯦ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯔꯝꯗꯣ ꯊꯤꯒꯠꯂꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯅꯤꯡꯉꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯗꯒꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯃꯁꯨ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯤ 290 ꯌꯦꯡꯉꯤꯕꯁꯤꯗꯀꯣ ꯍꯣꯏ ꯃꯅꯤꯄꯨꯔꯤ ꯈꯪꯕ ꯏꯪꯂꯤꯁ ꯈꯪꯕ ꯍꯤꯟꯗꯤ ꯈꯪꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯇ꯭ꯔꯥꯟꯁ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯀꯥꯏꯗ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯟꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯕ ꯏꯟꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯇꯝꯗ ꯑꯦꯅꯤ ꯗ꯭ꯔꯦꯁꯤꯡꯅꯤ ꯈꯪꯗꯦ ꯑꯗꯨꯅ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝꯗꯨꯗ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯨꯗ ꯆꯥꯟꯅꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯃꯇꯝꯗꯅꯦ ꯐꯤꯖꯤꯀꯦꯜ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯀꯧꯁꯟꯕꯤꯔꯒꯅꯦ ꯅꯪꯗꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯣꯏꯔꯦ ꯁꯦꯝꯗꯣꯛꯑꯣ ꯇꯧꯔꯅꯨ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗꯒꯤ ꯅꯪꯗꯣ ꯈꯔ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯪꯒꯤ ꯚꯥꯏꯞꯁꯤꯒ ꯆꯥꯟꯅꯗ꯭ꯔꯤ ꯃꯐꯝꯁꯤꯒ ꯍꯥꯏꯔꯒꯅꯦ ꯐꯖꯅ ꯀꯟꯁꯇ꯭ꯔꯛꯇꯤቭ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯇꯧꯔ ꯊꯥꯗꯣꯛꯄꯤꯈꯣ ꯃꯐꯝꯗꯨꯗꯒꯤ ꯐꯨꯒꯅꯣ ꯍꯥꯏꯕ ꯐꯨꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯐꯤꯖꯤꯀꯦꯜ ꯑꯦꯕ꯭ꯌꯨꯁ ꯌꯥꯗꯦꯕ ꯐꯖꯅ ꯍꯣꯏ ꯍꯦꯟꯖꯜꯂꯛ ꯇꯥꯔꯗꯤ ꯐꯨꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯃꯤꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯤ ꯐꯖꯅ ꯍꯥꯟꯅ ꯋꯥꯇꯦꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯕ ꯐꯨꯕꯩ ꯃꯍꯨꯠꯇ ꯆꯦ ꯁꯣꯅꯤꯌꯥꯁꯨ ꯂꯥꯛꯑꯦ ꯍꯥꯞꯄꯨ ꯑꯩ ꯆꯦ ꯊꯣꯛꯑꯒꯦ ꯁꯣꯅꯤꯌꯥ ꯍꯥꯄꯛꯎꯔꯥ ꯍꯥꯞꯄꯣ ꯑꯩ ꯑꯧ ꯗꯥꯕꯨꯡ ꯉꯥꯏꯈꯣ ꯑꯕꯨꯡ ꯂꯩꯗꯥꯏꯅꯦ ꯄꯨꯟꯅ ꯂꯩꯒꯣ ꯗꯥꯕꯨꯡ ꯂꯧꯊꯣꯛꯀꯦ ꯑꯃꯨꯛ ꯗꯥꯕꯨꯡ ꯆꯦ ꯁꯣꯅꯤꯌꯥ ꯍꯥꯞꯀꯦ ꯆꯦ ꯁꯣꯅꯤꯌꯥ ꯂꯥꯏꯚꯇ ꯑꯝꯇ ꯂꯥꯛꯄꯤꯌꯨꯕ ꯋꯥꯔꯦꯗ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯤꯁꯨ ꯀꯜꯂꯛꯄ ꯃꯥꯜꯂꯦꯕ ꯁꯦꯡꯅ ꯏꯁꯥꯅ ꯍꯨꯃꯥꯡ ꯃꯃꯟꯅ ꯍꯤꯡꯖꯔꯒ ꯇꯥꯜꯂꯒ ꯇꯧꯕꯁꯨ ꯑꯃꯨꯛ ꯀꯛꯄ ꯃꯥꯜꯂꯦ ꯆꯟꯗꯤ ꯇꯥꯔꯕꯣ ꯑꯧ ꯆꯦ ꯑꯣ ꯑꯩ ꯉꯁꯥꯏ ꯎꯏꯌꯦ ꯅꯣꯏ ꯚꯤꯗꯤꯑꯣ ꯇꯥꯏꯌꯦ ꯆꯦ ꯀ꯭ꯂꯤꯞꯄꯤꯡꯗꯣ ꯇꯥꯕ꯭ꯔꯥ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯂꯩꯌꯦꯕꯀꯣ ꯅꯨꯄꯤ ꯅꯦꯂꯦꯁꯄꯤ ꯂꯛꯁꯃꯤꯗꯣ ꯋꯦꯁꯇ ꯄꯨꯕꯅꯦ ꯃꯥꯅ ꯑꯩꯅ ꯁꯉꯥꯏꯊꯦꯜ ꯅꯠꯇ꯭ꯔꯣ ꯅꯣꯏꯗꯣ ꯑꯧ ꯑꯗꯨꯃꯥꯏꯅ ꯃꯐꯝꯗꯤ ꯑꯩ ꯈꯪꯗꯦ ꯅꯠꯇꯦ ꯑꯩꯅ ꯀꯔꯝꯕꯒꯤꯅꯣꯁꯦ ꯄꯨꯂꯤꯁꯇ ꯄꯤꯕꯅꯦꯕ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯑꯝꯇ ꯂꯧꯈꯠꯂꯣꯅ ꯃꯣꯏꯅ ꯑꯩꯅ ꯈꯟꯕꯗ ꯄꯥꯠꯁꯣꯏꯒꯤ ꯄꯦꯖꯇ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯏꯃꯥꯟꯅꯕꯤꯗꯨꯗ ꯄꯤꯈꯤꯕꯅꯦꯕ ꯃꯥ ꯃꯁꯥꯃꯛ ꯇꯧꯋꯦ ꯅꯍꯥꯟ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯒꯤꯗ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯐ꯭ꯔꯥꯟꯁꯀꯤ ꯃꯇꯥꯡꯗ ꯌꯥꯝ ꯊꯤꯅ ꯅꯩꯅꯩꯌꯦꯕ ꯏꯃꯥꯟꯅꯕꯤꯗꯨꯅꯦ ꯇꯧꯔꯒ ꯌꯥꯝ ꯊꯤ ꯍꯦꯟꯃꯜꯂꯦ ꯉꯁꯥꯏꯗꯨꯗꯤ ꯚꯨꯞ ꯚꯨꯞ ꯂꯥꯎꯋꯦꯕ ꯑꯗꯨ ꯆꯦ ꯁꯣꯅꯤꯌꯥꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯃꯃꯥꯡ ꯊꯪꯉꯒ ꯆꯦꯟꯒꯗꯕ ꯃꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯏꯁꯄꯣꯠꯇꯨꯗ ꯊꯦꯡꯅꯔꯤꯕ ꯌꯥꯎꯔꯤꯕ ꯑꯗꯒꯤ ꯃꯣꯏ ꯀꯩ ꯍꯥꯏꯅꯤ ꯚꯤꯛꯇꯤꯝꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯂꯣꯠꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯤ ꯉꯥꯡꯕ ꯉꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯂꯥꯏꯁ ꯑꯣꯏꯅ ꯉꯥꯡꯉꯤꯁꯤꯅ
physical abuse ตัวมันสุญญาอย่างดิสนีย์แบบadu ngasai du am hemalle adu ga noi se boy se la lak ta bai tar noi se adu ne khoi ha adu ni boy se boy lak lak adu ne sang adu ne noi se kai ne no noไปหาได้ society na noi se makeup men ne na u le de ba ya โอ้ย se me ne hai se ไอ้บ้านทำเมกะเมนี่มาปาสปอร์ตเอาปนาเต้มาปาเนี่ยทุกคนพูดพูดยัยพูดมาตั้งแต่การนั้นต้องถูกเป็นต้องนาเต้เอาว่าหน้าตาแบบไรบางอย่างที่มันคันลิเซ่โน้มมาตั้งมาปาส่งถั่วแล้วก็ขนาดไม่ยาว ngai ti ai diam na hari kano to ba sigi noi gi pose na ai di aya ma matam da putu ko la ga sungang mana ya ma da yam sunga hari handa ai discussion nam ju sin ge na khalle ari kano da ตัวเซซอนเนี่ยอาคุยจะดิสคัสตรงนั้นมันก็ใส่นะสมัยนั้นทงโลอาคุยสปอร์ตต้องกินทงโลให้ภาษีเนี่ยมาซาถกปั๊มจัดเลยตัวมีอะไรสมัยปั๊มจัดเลยแบบตัวที่มวยตัวมีอะไรกันท่าอาคุยที่คอมมูนิตี้มาดูสิบันนี้นะมาตุ้มเราทกแต่ละมันก็เอเวนนี่สมัยปีแสบไปกี้อาคุยแลบเอ็กปันเนี่ยบางมันมีมันทับปันแต่บิดที่มันตัวกลางตัวกี้ mui te to bai se noi te su ini ne จะมาใน มาต้องช่วยเนี่ยแบบตัวข้างเดียบมวยอันนี้ฮันตะกี้ทอดกสินะอร่อยบ่อร่อยบ่มาถ้ามันเมื่อที่ย่าๆปนี้นะแล้วก็มันมีผู้ดิสันนาบีนี่ มาพม่าเขาตั้งนาทีแบบพูดอยู่มาพม่าอันนี้เนี่ยมามีอันนี้มีอันมาพม่ามันจะสู้บีดีแบบมันน่าตัว อีมาว่าเขาอันนี้เนี่ยแบบ sida noi community trans me am ke am thina phai gum police na adum phabi lai bu do kamna ta su dum detain to wi ba lai ba haitare เตารีนี่นะฮะไอ้วันเดอิสามักตะบกเตารีนี่มี adui do ai ha ke ba ไอ้วันเดให้ได้ยิน police เนี่ยดาวยาเลยไอ้เหี้ยอุบกะ ado ai no ina haidi ai gi mana bi me ang go ina khanari ne ba na han je robert kida haidi sum wari genuine ai noi di united chu oi de unity shu oi de noi di noi yu ina noi ki isa na sa yu hing le re ba khambra sin de isa khal le to ado community shop pa di am di nuai te na sai thok dok tu na dum event tu na dum yeng go na ko incident tu yeng go ba yam ti na shop oi bu do akoi na ta ga su ไอ้ที่ถ้าเราไอ้ aduga ai na hari se เอาตัวนุ่งไงมันแต่เมื่อกี้เนี่ยมันก็ต้องอะไรเสียเอาตัวมวยที่ตุ้มไม่ได้หนักกี่บางครั้งเราเอาคนที่นุ่งไงแต่ไม่ใช่คนมาเส้นหรอกแบบนี้หลายเอามาไล่สิบินเอาคนไม่ยามหายเนี่ยเราคนไล่เลยเนี่ย police case de lo kolam no male aduna moi ma เคสเช่มาซานะรีพอร์ตต่อก็ police file ต่อ case file ต่อเดี๋ยวนี้ก็ไม่เนี่ยเราก็กันที่ police adu su video de na su moto case ka nei yu ne ai sai imana video wari chai moi pasoi ps to e lampel ps to ga ya ni bhai ka na ai go wai sane imana เอาตัวเอาคนเอาตัวให้มาทำดันเนี่ย victim ว่าแบบการพูดจะมันตุ้มไม่ได้สันจระเกียเอาคนนั้นตัวให้เนี่ยแบบ no eso si ที่เราว่าด้วยในการนี้เขาทำ no chan toi do lei na tro sa เอาค่อยจะ เอาคน เอา เอา ค่ ตั อ วย เก นั่ ม ง ป ล ลาง แต่ กี่ ดู บาท เขา ที่เดี๋ยวพวกยังมาเรียบได้เลยเนี่ยที่เอาคนอีไซซ่านุ่งไงกับอีหลักตัวหลัก เอาตัวดาซ่าตัวนี้แบบ sorry เจสันตัวนี้จะแล้วก็ approach ตัวกับมัน legally fight ต่อแค่มาตั้งได้ ne ya da เอาคุยในงานว่าบุตร victim มาสาร approach ตัวมันเห็นได้ powerful อันนี้มัน impactful เลยไปตัว moi ka mai to hong ne moi ki to ni ne mama boy me na ga pu chei bi ra ma ni do na tra อารามาทำตัวบันเตให้เป็นดินดาให้เป็นดิสิดาว่าสิดาคนนำแบบพวกนั้นรู้บันเตมีหารู้บันเต adasu moi na ki ga kam to bi ga no hai ta ga su noi gi voice ama kak ti thambam thopra ga di เอาตัวขึ้นมา mi ama da su ama da ai เอา da ไว้ na ที่ ba เนี่ยมันมีกับสปันเดียร์ตัวนั้นเอาไว้กี่เอาไว้กับบุญที่ใส่ตะกี้ขารยานิ่งเดให้เป็นสิ่งอุ่นนะบ้าเอาไว้เอาคุ้มต่อมาดีต่อแล้วก็ voice มาสักการเสนต่อแล้วก็มีอัน awareness พิเศษต่อวันนี้ยามแต่บักซูเอาตัวบัวไม่ victim มาสามมาสารที่ปั๊มจัดแต่บ้า adu phai noi na smai na ga seriously ai na tal na sai de office dai u ram ne we nang live thari da voice to pam thoi na ta di adum haina le ni noi u ba da ko ka wi le มานี่ยาเดให้เป็นมาคำนั้นดีกว่าที่ดูสถานการณ์ akoina ngarang aina na han discussion na ma su hari se imana bana aduna kano da na te tv channel na te police recruitment da trans sing ji yaw bi ho trans te atta ek to ko da mo na loina ma kano to do trans hangoi da na ko no pa na to doi ne one adugi suggestion no ma aina na han yang kup na wai sana bane
adagi hoi hauji transition medical advancement ปานนี้ลอยมาก transition ได้เลยละกระมังอันนี้ให้ไปดูป้าไม่แต่ aduda haina recommend da trans thola ani tholo oisini amo thola kadra recommend da thola kadra Thola kani ngam de mi mi ge pam jaba lai de na te